ꯐꯥꯎꯕ ꯂꯩꯔꯕꯅꯣ ꯈꯪꯗꯦ ꯆꯍꯤ 8 ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯥꯝꯅ ꯊꯨꯅ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯆꯦꯜꯂꯦ ꯑꯗꯨꯒ ꯀꯟꯅ ꯀꯧꯔꯤ ꯇꯥ ꯆꯧꯔꯦ ꯂꯩꯕ꯭ꯔꯣ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯍꯟ ꯑꯃ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯂꯦꯡꯊꯣꯔꯛꯏ ꯀꯩꯗꯧꯔꯦ ꯇꯣꯝꯄꯣ ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯦ ꯏꯃꯥꯕꯣ ꯇꯥ ꯆꯧꯔꯦ ꯂꯩꯇꯕ꯭ꯔꯥ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯈꯤꯕꯅꯤꯅꯦ ꯑꯁ ꯑꯗꯨꯗꯤ ꯐꯔꯛ ꯇꯥꯏꯍꯦ ꯇꯣꯝꯄꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤꯗꯅꯣ ꯐꯔꯛ ꯇꯥꯏ ꯍꯥꯏꯔꯤꯕꯣ ꯏꯆꯦ ꯂꯩꯃꯅꯅꯦ ꯑꯁꯣꯝꯅ ꯉꯥꯏ ꯂꯩꯍꯧꯔꯒ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪ ꯇꯥ ꯆꯧꯔꯦꯜꯕꯨ ꯀꯧꯕꯗꯤ ꯏꯆꯦ ꯂꯩꯃꯒꯤ ꯄꯥꯈꯣꯟ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯩꯒꯤ ꯁꯤꯗ ꯂꯥꯛꯇꯣꯏꯕ ꯉꯥꯏꯈꯣ ꯇꯣꯝꯄꯣ ꯅꯪꯅꯅꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯗ ꯍꯦꯛ ꯂꯥꯛꯂꯒ ꯁꯨꯃꯥꯏꯅ ꯄꯥꯎ ꯄꯤꯔꯤꯁꯤ ꯅꯆꯦ ꯂꯩꯃꯅ ꯀꯔꯤꯗꯤ ꯄꯤꯖꯕꯤꯒꯦ ꯅꯪꯕꯣ ꯏꯆꯦ ꯂꯩꯃ ꯈꯣꯏꯒꯤꯗꯤ ꯏꯪꯈꯣꯜꯗ ꯍꯩ ꯌꯥꯝ ꯄꯥꯜꯂꯤ ꯃꯣꯏ ꯑꯍꯩ ꯑꯍꯥꯎꯕꯗꯣ ꯌꯥꯝ ꯄꯤꯖꯩ ꯑꯩꯉꯣꯟꯗ ꯃꯇꯥꯡ ꯆꯥꯅ ꯆꯧꯔꯦꯜꯁꯨ ꯍꯜꯂꯛꯂꯤ ꯇꯣꯝꯄꯣꯛꯇꯨ ꯆꯧꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯇꯥ ꯆꯧꯔꯦꯜ ꯅꯪꯁꯦ ꯐꯔꯛ ꯌꯥꯝ ꯇꯥꯏꯕꯨ ꯀꯩꯗꯧꯔꯦ ꯇꯣꯝꯄꯣ ꯃꯇꯝ ꯌꯧꯔꯦ ꯈꯪꯗ꯭ꯔꯣ ꯃꯁꯤ ꯉꯥꯡꯁꯤꯗꯤꯕ ꯀꯨꯏꯔꯕꯅꯦ ꯉꯥꯏꯍꯧꯕ ꯍꯣꯔꯦꯟ ꯏꯁꯧ ꯂꯥꯡꯖꯁꯅꯤ ꯍꯩꯠ ꯌꯥꯔꯦ ꯆꯠꯂꯣ ꯑꯩ ꯂꯥꯛꯑꯒꯦ ꯇꯥ ꯆꯧꯔꯦꯜ ꯊꯨꯅ ꯂꯥꯎꯆꯣꯀꯣ ꯏꯆꯦ ꯂꯩꯃꯅ ꯁꯥꯎꯈ꯭ꯔꯗꯤ ꯅꯪ ꯊꯦꯡ ꯉꯝꯖꯔꯣꯏ ꯇꯣꯝꯄꯣꯛꯇꯨ ꯀꯟꯅ ꯆꯦꯟꯈꯤ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯃꯥꯡ ꯑꯣꯏꯕꯁꯤꯗ ꯆꯧꯔꯦꯜꯗꯨ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯤ ꯅꯣꯛꯃꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯆꯥꯅꯁꯨ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯅꯐꯤꯒꯗꯣ ꯍꯣꯡꯂꯨꯔꯣ ꯏꯃꯧꯗꯣ ꯑꯃꯨꯛ ꯁꯥꯎꯈꯤꯕ ꯇꯥꯔꯦ ꯑꯁ ꯏꯃꯥꯁꯨꯕ ꯁꯨꯃꯥꯏ ꯍꯦꯛꯇ ꯍꯥꯏꯅꯤꯕ ꯆꯧꯔꯦꯜꯗ ꯍꯣꯕꯦ ꯇꯧꯖꯩ ꯃꯁꯥꯗꯣ ꯌꯥꯝꯇ ꯍꯥꯏꯔꯕ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏ ꯀꯥꯏꯁꯤꯁꯨ ꯑꯉꯛꯄꯅꯤ ꯃꯤꯠꯅ ꯍꯦꯛ ꯀꯨꯞꯄꯗ ꯇꯨꯔꯦꯟ ꯃꯄꯥꯟꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ ꯆꯧꯔꯦꯜ ꯎꯄꯥꯟ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯎꯈꯥꯗ ꯁꯅꯥ ꯂꯩ ꯃꯃꯥꯁꯨ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝ ꯆꯧꯔꯦꯜꯁꯨ ꯆꯪꯁꯤꯜꯂꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯃꯍꯥꯛ ꯇꯞꯅ ꯐꯝꯊꯔꯒ ꯏꯪꯅ ꯂꯦꯝꯅ ꯍꯥꯏꯖꯔꯛꯂꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯣꯏꯅ ꯆꯥꯎꯕꯤ ꯅꯤꯡꯉꯣꯜꯅꯤ ꯋꯥꯔꯧꯅ ꯈꯨꯝꯃꯤ ꯅꯨꯄꯤꯗꯣ ꯈꯪꯗꯦ ꯁꯥꯎꯔ ꯃꯥꯜꯂꯤꯗ ꯁꯥꯎꯗꯦ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩ ꯉꯥ ꯐꯥꯕ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯦ ꯃꯁꯤꯁꯨ ꯍꯣꯕꯦ ꯂꯥꯛꯏꯁꯤꯅꯤ ꯀꯩꯒꯤ ꯂꯥꯛꯂꯤꯅꯣ ꯉꯥ ꯑꯗꯨꯝ ꯐꯥꯔꯒ ꯂꯩ ꯌꯥꯗ꯭ꯔꯣ ꯁꯅꯥ ꯅꯪ ꯑꯝꯇ ꯇꯞꯊꯧ ꯀꯩꯗꯧꯒꯦ ꯆꯍꯤ 5 ꯍꯦꯟꯅ ꯈꯪꯅꯔꯛꯄꯕꯨ ꯑꯩꯅꯗ ꯁꯨꯝ ꯉꯥꯏꯔ ꯂꯩ ꯑꯩꯁꯨ ꯏꯀꯥꯏꯌꯦ ꯑꯣꯏꯕꯁꯤ ꯑꯩ ꯂꯥꯜꯂꯤꯕ ꯁꯅꯥ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯜꯂꯛꯑꯅꯤ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯂꯩꯔꯤꯕ꯭ꯔꯕ ꯁꯅꯥ ꯅꯪꯗꯤ ꯁꯥꯎꯕ ꯄꯛꯆꯗꯦ ꯍꯥꯏꯔꯒ ꯅꯪꯗꯤꯅꯦ ꯍꯦꯛꯇ ꯁꯥꯎꯏꯕꯨ ꯃꯨꯟꯅ ꯈꯜꯂ ꯌꯦꯡꯉꯨ ꯑꯩꯅ ꯁꯥꯎꯕꯒꯤ ꯍꯧꯔꯛꯐꯝ ꯅꯪ ꯑꯗꯨꯝ ꯑꯣꯏꯍꯟꯕꯅꯤ ꯐꯔꯁꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯋꯥ ꯂꯩꯊꯣꯛꯄꯗꯤ ꯍꯩꯔꯦꯗ ꯏꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯀꯩꯗꯧꯒꯦ ꯂꯩꯀꯥꯏ ꯑꯍꯟꯁꯤꯡꯅ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯕ꯭ꯔꯥ ꯑꯦ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟꯒꯤ ꯎꯈꯥꯗ ꯂꯩꯃꯅ ꯆꯧꯔꯦꯜꯕꯨ ꯉꯥꯏ ꯑꯗꯨꯕꯨ ꯆꯧꯔꯦꯜꯅꯗꯤ ꯅꯣꯡꯇ ꯉꯥꯏꯗꯦ ꯆꯧꯔꯦꯜꯅ ꯂꯩꯃ ꯅꯨꯡꯁꯤꯕꯁꯦ ꯏꯌꯧ ꯌꯧꯗꯦ ꯍꯥꯏꯅꯔꯤꯕ ꯑꯗꯨꯝꯅꯦ ꯍꯥꯏꯅꯕ꯭ꯔꯅꯦ ꯁꯅꯥ ꯑꯩꯁꯨ ꯁꯤꯗꯩꯗꯤ ꯎꯈꯥꯗꯒ ꯐꯝꯃꯔꯣꯏ ꯑꯦ ꯑꯗꯨꯗꯤ ꯀꯥꯏꯗ ꯐꯝꯗꯣꯏꯕ ꯇꯣꯛ ꯇꯥꯔꯦꯗꯅ ꯏꯁꯤꯡ ꯁꯣꯛꯄꯒ ꯑꯝꯇ ꯆꯠꯂꯔꯣꯏ ꯁꯅꯥ ꯅꯪꯁꯨ ꯃꯗꯨꯗꯤ ꯇꯧꯅꯨꯍꯦ ꯀꯩꯗꯧꯅꯤ ꯐꯝꯂꯒ ꯑꯔꯦꯝꯕ ꯇꯥꯔ ꯇꯣꯛꯏ ꯑꯣꯏꯁꯦ ꯍꯌꯦꯡꯗꯨꯗꯤꯅꯦ ꯑꯩꯅ ꯑꯣꯏꯅ ꯉꯥꯏꯔꯒꯦ ꯁꯤ ꯍꯥꯏꯔꯗꯤ ꯌꯥꯔꯕ ꯆꯤꯃꯥꯟꯒꯤ ꯐꯖꯕ ꯋꯥꯍꯩꯁꯦ ꯑꯩ ꯀꯜꯂꯛꯇꯦ ꯊꯕꯛꯅ ꯎꯠꯀꯗꯕꯅꯤ ꯐꯔꯁ ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯌꯦꯡꯂꯁꯤ ꯑꯗꯨꯒꯅꯦ ꯅꯪꯁꯨ ꯈꯪꯖꯔꯣ ꯑꯩ ꯆꯠꯂꯒꯦ ꯀꯗꯥꯏꯗ ꯌꯨꯝꯗ ꯍꯜꯂꯒꯦ ꯄꯥꯕꯨꯡ ꯂꯥꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯣꯏ ꯏꯔꯥꯜ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯅꯪꯕꯨ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯁꯦ ꯏꯃꯥꯒ ꯆꯥꯃꯤꯟꯅꯧ ꯁꯤ ꯍꯥꯏꯔꯒ ꯁꯅꯥꯗꯨ ꯆꯦꯈꯥꯎ ꯃꯌꯨꯝ ꯑꯃ ꯆꯧꯔꯦꯟꯗ ꯄꯤꯁꯤꯜꯂꯤ ꯀꯩꯅꯣ ꯁꯤꯕꯣ ꯑꯩꯅꯦ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯕꯥꯛꯇꯨꯁꯨ ꯌꯥꯎꯔꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯀꯩ ꯋꯥꯠꯂꯤꯒꯦ ꯁꯦ ꯅꯪꯒꯤ ꯉꯥ ꯁꯔꯨꯛ ꯄꯨꯔꯛꯄ ꯄꯤꯗ꯭ꯔꯁꯨ ꯑꯁꯤꯗ ꯑꯩ ꯆꯥꯕ ꯆꯥꯗꯕ ꯅꯪꯗꯤ ꯆꯥꯗ ꯌꯥꯄꯣꯠꯇꯦꯅꯦ ꯐꯔꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯍꯌꯦꯡꯗꯤ ꯑꯩ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦꯀꯣ ꯆꯧꯔꯦꯜꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯊꯃꯣꯏ ꯌꯥꯝꯅ ꯄꯦꯟꯖꯅ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯃꯗꯨ ꯃꯃꯥꯏ ꯂꯩꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯣꯏꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ ꯁꯅꯥ ꯂꯩꯃꯗꯨ ꯂꯩꯔꯪꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯈꯤꯅ ꯍꯦꯟꯖꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯤ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛꯇ ꯃꯥꯏꯑꯣꯟꯁꯤꯟꯅꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯈꯤꯅ ꯇꯞꯅ ꯍꯪꯂꯤ ꯉꯁꯥꯏꯗꯩ ꯆꯧꯔꯦꯜꯒꯤ ꯃꯃꯥꯗꯣ ꯊꯦꯡꯅꯩ ꯑꯦ ꯀꯩ ꯍꯥꯏꯔꯝꯂꯤꯕ ꯅꯪꯕꯨꯅꯦ ꯌꯦꯡꯕ ꯂꯥꯛꯀꯦ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ
Ibema singna hayu nangi phirip karino ima ai matam khredi yum sida sumle ki khalida hoine maduna wafam mamani ima na haibadi nangna chawrel da khalli badu bani ima ta chawrel si hona bayam kali gyan siam tai mago manupadi ekhoy ki khunsida tangbani madudi nag chawrel da leble natra hoi ma aduna haitar hoi chumi chawrel gi afaba lamchati ekhoy khakta natana khunja pumnamakna khangid mahag yamna phaba angangni mama oi bisingna machabu warakpada chawrel gi matau tamu hainaribe ima taw chawrel nasu hai yamna khanbi phar isana adumna khallabani nani hai napada hodoklaki ima babadi hairnuda hai haidaba yadabani ne masi ichagi aruba khongphamni kupna nainagadabani ne as ai talle bema hauzik ne ikairaga leiba yaba matam natine nangsi lesabi haidu pharaban adu oirsu engna tamna dum hayabaduda karisu khallunusi imana ne loi phanaba silla loredana khangni khangneri baba haiba yaru matang jana mapai bungo lukhoisu changlaklam mama na sana sanariba wari dubu karino ne sana leimadi tumi lesinkhri adubu sakhina khumi aruba wa matanaramlibani makhoi mapadi matang jana changlaklida aikhui imung asida aruba wa haiba wari ma leibrane nahan makhai ludrabasuni ngasidi aruba ma oiri makhoi mapa adubu karino hayu ta sidana oh nasanupi sigine luhumbagi matang sanalai mama mai ngangsile mahak thuna hawgali mamada paine yenglaga jakase ima hoina thongor change thabakam de yaur haima changda changkhini mase thida angau bisidi hai mama awoi bro nang haidubo asingbani moi mapa aina ne ngasai kaithen thokpada ise mimjado lambi da thengni ada iche ne ngasidi ipong phongna mama hoisagi hekta hairakliban adudi yam nungaiba pawnidana ai suni ichagi mamangda kai hena haidrabai wani chawrel si yaoi bon thong na pamsakri daidi mama nang da natini ai su pamli bani ne ai kugi kun na sidabu chawrel dagi hena phaba atopa pakhang ama leibrani he leite mana pumna makheli sakta yenglui changkholi saba de yenglui nungsani maran mathum sune matik chana leijaidu is awat pa mate hek leite he saita hoine lukhrabi macha oirabasu mahaki punsi lambida matik chana leijaba haibado oi ado mapa ichinane wafam ma hairakli kari hairakliba aikhoinane numit ama lepu mangon hekta karaki haye adudi afaba numit ama yenglaga pau hekta yahonku oi angang se sune adum yanara leirabanina thunane pangthoknaba tawrasi hai yamna langkinu nachana kari khali kari pamli habdo madu se yengkisi is imai bema asibu wani kai hoi bungo nasa sina suni chawrel sun yam pamjakrapon adubudi nangi nasani dana nangsu ningsinglibu natro matam amada nangna aingonda ngaujakibado andugadi ne mamaida makhoi mapanasu ahibu ngaujaduna leiramidudi nang ikai kini haidana madudi aina ngayaki haijinbanida yare nasine ai saraktana tokani masigi nupi sidiba chalo swai de gamta leibiran sak amukta thongi ai tawrsi uni mase asam tawduna mathangi numittani chawrel na leimabu ngairami phana kuina dingai chawrel da yam nganna lai ngasidi kari numitno leimagi mahutta chawrel na oina ngairi haiduna khunja singdo chirol tawni tompong nasu mache leimada tamleri khunja singna chirol tawnabadu leimanasu khangba mali khutta sanabun nama pairaga leimadu monda yam nungaina ngasidi thokle khawrangba matau uttuna chawrelna hangi yam nusina kaino khara thengini ngaside ima thaba ma tawminaruba ngasidi aina ngaireko ngasidang sibo ayeng sungaduni mathangsu sumaisum ado ahasing na wama hainari aishutar
ꯏꯃꯥꯅ ꯇꯝꯂꯤ ꯇꯥ ꯆꯥꯎꯔꯦꯜꯅꯗꯤ ꯀꯩ ꯈꯜꯂꯤꯒꯦ ꯃꯇꯝ ꯂꯦꯞꯊꯣꯛꯅꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯗ ꯍꯣꯏ ꯂꯨꯍꯣꯡꯕ ꯈꯔ ꯂꯦꯞꯂꯁꯨ ꯃꯗꯨꯕꯨꯗꯤ ꯌꯥꯏꯗ ꯑꯗꯣ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯊꯨꯔꯁꯨ ꯌꯥꯏꯀꯣ ꯑꯩꯗꯤ ꯂꯣꯏꯅ ꯌꯥꯏ ꯑꯗꯨꯅ ꯅꯨꯄꯥ ꯅꯣꯏꯒꯤ ꯋꯥꯅꯤꯗꯅ ꯂꯨꯍꯣꯡꯕ ꯍꯥꯏꯁꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯂꯥꯛꯅꯤꯡꯈꯤꯗ꯭ꯔꯖꯥꯠꯅꯤ ꯑꯦ ꯃꯗꯨꯗꯤ ꯀꯔꯤꯒꯤ ꯏꯃꯥ ꯏꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯂꯣꯏꯅ ꯍꯨꯟꯇꯣꯛꯂꯝꯗꯣꯏꯅꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯑꯩꯗꯤ ꯚꯥꯞ ꯀꯣꯏꯔꯨꯗ꯭ꯔꯦꯍꯦ ꯅꯤꯡꯉꯣꯜ ꯄꯣꯛꯄꯁꯦ ꯄꯥꯝꯅꯤ ꯍꯥꯏꯕꯗꯣ ꯆꯨꯝꯂ ꯃꯥꯜꯂꯦꯗ ꯍꯩ ꯌꯥꯝ ꯍꯦꯟꯖꯅ ꯈꯟꯖꯜꯂꯨ ꯅꯪ ꯑꯃꯨꯛ ꯀꯞꯀꯦ ꯍꯥꯏꯔꯛꯀꯅꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯇꯝ ꯂꯦꯞꯅꯔꯅꯤ ꯍꯥꯏ ꯅꯪꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯁꯅꯥ ꯃꯗꯨꯕꯨ ꯋꯥꯍꯪꯅꯤ ꯀꯥꯏꯅ ꯍꯪꯂꯤ ꯁꯨꯝ ꯂꯩꯗꯅ ꯇꯥꯆꯧꯔꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯅꯨꯡꯁꯤ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯈꯤꯒꯅꯤꯀꯣ ꯃꯗꯨ ꯈꯟꯕꯗꯅꯤ ꯑꯩꯅ ꯄꯣꯊꯥꯐꯝ ꯑꯃ ꯈꯪꯗ꯭ꯔꯤꯕꯁꯦ ꯇꯥꯆꯧꯔꯗꯤ ꯀꯔꯤ ꯈꯜꯂꯤꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯟꯅ ꯑꯩꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯀꯔꯝꯅ ꯍꯤꯡꯍꯧꯒꯅꯤ ꯑꯩꯕꯨ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯣ ꯌꯥꯝꯅ ꯍꯦꯟꯖꯅ ꯈꯟꯖꯜꯂꯨꯅꯨꯗ ꯈꯟꯗꯦ ꯈꯟꯖꯤꯜꯂꯗꯤꯅꯦ ꯑꯋꯥꯕ ꯃꯁꯛ ꯉꯥꯛꯇꯅꯤ ꯎꯔꯤꯕ ꯐꯔꯁꯤ ꯃꯁꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯁꯤ ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯤ ꯏꯁꯥ ꯏꯁꯥꯅꯗꯤ ꯌꯥꯅꯔꯦꯀꯣ ꯁꯅꯥ ꯑꯩꯈꯣꯏꯗꯤ ꯌꯥꯅꯕ ꯀꯨꯏꯔꯦ ꯑꯍꯜꯁꯤꯡꯒꯤ ꯋꯥꯈꯜꯇ ꯉꯥꯏꯔꯦ ꯑꯩꯒꯤ ꯏꯃꯥꯅꯗꯤ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯖꯅ ꯁꯣꯜꯂꯤꯗ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯄꯥꯝꯖꯩꯅ ꯑꯗꯨꯒ ꯏꯄꯥꯅꯁꯨ ꯑꯁꯦꯡꯕ꯭ꯔꯅꯦ ꯁꯅꯥ ꯑꯩꯕꯨ ꯑꯣꯏꯗꯕ ꯉꯥꯡꯕ꯭ꯔꯅꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯩꯕꯨ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯔꯥꯎꯅ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯌꯥꯔꯛꯀꯗ꯭ꯔ ꯅꯠꯇꯦꯅꯦ ꯌꯥꯔꯕꯅꯤ ꯏꯄꯥꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯊꯥꯒꯠꯂꯤ ꯑꯗꯨꯗꯤ ꯁꯅꯥ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡꯁꯤ ꯍꯔꯥꯎꯅ ꯌꯧꯕ ꯍꯥꯏꯗꯨ ꯑꯣꯏꯔꯅꯤꯀꯣ ꯋꯥꯔꯤ ꯑꯗꯨꯛ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯔꯛꯁꯤꯗ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯆꯦꯜꯂꯛꯏ ꯆꯦꯜꯂꯩꯃ ꯑꯩꯒꯤ ꯍꯩꯗꯤ ꯀꯗꯥꯏ ꯍꯩꯃ ꯇꯣꯝꯄꯣꯛ ꯏꯆꯦꯗꯤ ꯀꯥꯎꯔꯦꯗꯅ ꯏꯁ ꯑꯩꯅꯗꯤ ꯉꯁꯥꯏꯗꯤ ꯉꯥꯏꯔꯒ ꯉꯁꯤꯗꯤ ꯏꯆꯦ ꯀꯥꯎꯔꯝꯃꯤ ꯅꯪꯒꯤ ꯍꯩꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯣꯀꯣ ꯇꯣꯝꯄꯣꯛ ꯏꯆꯦꯁꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯍꯧꯔꯛꯑꯅꯤ ꯃꯁꯤ ꯉꯥꯡꯁꯦ ꯏꯆꯦ ꯇꯥ ꯆꯥꯎꯔꯁꯤ ꯉꯁꯤꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯇ꯭ꯔꯥ ꯀꯨꯏꯔꯕꯅꯤ ꯃꯥꯅꯨ ꯈꯥꯁꯤꯗ ꯐꯝꯃ ꯂꯩꯁꯤ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯐꯝꯖꯁꯅꯨ ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯐꯝꯃꯤꯗꯨꯅꯤ ꯑꯗꯣ ꯏꯆꯦ ꯂꯩꯃ ꯅꯪ ꯇꯥ ꯆꯥꯎꯔꯁꯤ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯑꯉꯥꯡ ꯆꯩ ꯆꯥꯅꯤꯀꯣ ꯁꯤꯕꯨ ꯀꯩꯗꯧꯒꯦ ꯃꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯌꯥꯕꯗꯣ ꯍꯟꯗꯛꯇꯤ ꯆꯥꯎꯔꯦꯜꯅꯁꯨ ꯍꯥꯏꯔꯛꯏ ꯇꯣꯝꯄꯣ ꯁꯥꯟꯅꯔꯨꯔ ꯆꯠꯂꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯗꯤ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯇꯥ ꯆꯥꯎꯔꯦ ꯅꯪꯅ ꯑꯣꯏꯅ ꯍꯥꯏꯌꯨꯅꯦ ꯏꯆꯦ ꯂꯩꯃꯁꯤ ꯀꯌꯥꯝ ꯅꯨꯡꯁꯤ ꯇꯣꯝꯄꯣ ꯑꯩꯅ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯇꯥ ꯆꯥꯎꯔꯦ ꯑꯝꯇ ꯍꯥꯏꯌꯨꯕ ꯑꯗꯨꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯣ ꯅꯨꯡꯁꯤ ꯃꯌꯥꯝ ꯅꯨꯡꯁꯤ ꯌꯥꯔꯕ꯭ꯔꯥ ꯇꯣ ꯑꯗꯨꯅꯦꯕ ꯑꯗꯨꯃꯥꯏ ꯍꯥꯏꯔꯗꯤ ꯌꯥꯔꯦꯕ ꯀꯣꯏꯅꯔꯦ ꯇꯥ ꯆꯥꯎꯔꯦꯜꯒ ꯂꯩꯃꯒ ꯀꯣꯏꯅꯔꯦ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯅꯩ ꯇꯣꯝꯄꯣꯛꯇꯨ ꯀꯟꯅ ꯆꯦꯟꯈꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯂꯩꯃꯃꯥꯁꯨ ꯌꯥꯝ ꯊꯨꯅ ꯆꯠꯈꯤ ꯇꯧꯐꯝ ꯑꯃ ꯈꯪꯗ ꯆꯥꯎꯔꯦꯜꯁꯨ ꯀꯉꯥꯎꯅꯅ ꯂꯦꯞꯍꯧꯔꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤꯕ ꯃꯇꯝ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯅꯤ ꯑꯍꯤꯡ ꯑꯃ ꯍꯧꯈꯤꯅꯤ ꯑꯌꯨꯛ ꯑꯃꯨꯛ ꯀꯣꯏꯔꯛꯀꯅꯤ ꯏꯁꯥꯒꯤ ꯁꯦꯟꯊꯥꯗ ꯃꯌꯣꯟ ꯁꯤꯜꯂꯤꯉꯩ ꯃꯇꯝꯒ ꯈꯪꯍꯧꯕ ꯅꯠꯇꯦ ꯖꯔ ꯖꯔ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯂꯩꯃꯒꯤ ꯅꯨꯡꯁꯤ ꯏꯍꯨꯜꯁꯨ ꯀꯨꯏꯔꯒ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯤ ꯂꯩꯀꯥꯏ ꯄꯨꯝꯕ ꯋꯥ ꯋꯥ ꯂꯥꯎꯅꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯈꯪꯗꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯦ ꯑꯉꯥꯡ ꯑꯍꯜ ꯂꯣꯏꯅ ꯈꯪꯅꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯆꯥꯅꯕ ꯄꯨꯡꯕꯥ ꯑꯣꯏꯕꯅꯤꯅ ꯀꯅꯥ ꯑꯃꯅ ꯑꯌꯦꯠꯄ ꯄꯤꯔꯝꯗꯦ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯄꯤꯔꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯒ ꯃꯥꯡꯒꯣꯟ ꯀꯥꯕꯒꯤ ꯊꯧꯔꯝꯗꯨ ꯉꯁꯤꯗꯤ ꯄꯥꯡꯊꯣꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥ ꯃꯦꯝꯆꯥꯒ ꯂꯣꯏꯅꯅ ꯑꯍꯟ ꯈꯔ ꯍꯧꯗꯨꯅ ꯆꯠꯃꯤꯟꯅꯔꯛꯂꯤ ꯀꯔꯤ ꯍꯥꯏꯅꯔꯛꯂꯤ ꯍꯥꯏꯅ ꯍꯪꯅꯕꯒꯤꯗꯃꯛ ꯆꯥꯎꯔꯦꯜꯅ ꯃꯃꯥꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯆꯥꯎꯔꯦꯜꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯤꯍꯨꯜ ꯌꯥꯝꯅ ꯆꯣꯡꯉꯤ ꯃꯁꯥꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯖꯗꯦ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯏꯕꯦꯝꯃ ꯍꯜꯂꯛꯂꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯆꯪꯂꯛꯏ ꯍꯔꯥꯎꯅ ꯍꯪꯉꯤ ꯆꯥꯎꯔꯦꯜꯅ ꯏꯃꯥ ꯀꯝꯗꯧꯔꯦ ꯀꯩ ꯍꯥꯏꯅꯔꯛꯂꯒꯦ ꯃꯦꯝꯆꯥꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ ꯃꯃꯥꯒꯤ ꯃꯇꯧꯁꯤꯗ ꯆꯥꯎꯔꯦꯜꯗꯨ ꯉꯛꯅ ꯀꯩꯅꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯂꯁꯤꯗ ꯏꯃꯥ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯏꯃꯥ ꯌꯥꯝꯅ ꯏꯀꯥꯏ ꯏꯃꯥ
ꯅꯪꯕꯨ ꯂꯩꯃꯗꯣ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯍꯥꯏꯈꯤ. ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯗꯅ ꯑꯩ ꯅꯉꯣꯟꯗꯁꯨ ꯍꯥꯏꯈꯤ. ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯈꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯃꯥ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯏꯀꯥꯏꯕ ꯄꯤꯔꯛꯈꯤꯕꯅꯤ. ꯏꯃꯥꯅ ꯍꯥꯏꯁꯤ ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ. ꯅꯆꯥꯕꯨ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯍꯜꯂꯣ ꯏꯃꯥ. ꯃꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯀꯌꯥ ꯄꯥꯝꯗ꯭ꯔꯕ ꯃꯥꯜꯂꯤ. ꯋꯥꯍꯩ ꯀꯣꯆꯤ ꯇꯧꯔꯛꯂꯤ. ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯃꯥ ꯅꯆꯥꯗ ꯃꯈꯣꯏꯅ ꯂꯧꯅꯝ ꯇꯧꯔꯤꯕ? ꯏꯕꯨꯡꯉꯣ, ꯇꯣꯛꯂꯁꯤ ꯋꯥꯔꯤꯁꯤ. ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯤ. ꯏꯃꯥ ꯌꯥꯝꯅ ꯏꯀꯥꯏ. ꯑꯗꯨꯕꯨ ꯏꯃꯥ, ꯑꯍꯜꯁꯤꯡꯅ ꯌꯥꯗꯕ꯭ꯔꯁꯨ ꯂꯩꯃꯅꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯈꯟꯖꯕꯅꯤ ꯏꯃꯥ. ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ. ꯏꯃꯥ, ꯂꯩꯃ ꯃꯁꯥꯃꯛꯅ ꯂꯨꯍꯣꯡꯕ ꯇꯣꯛꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯅꯤ. ꯃꯥꯗꯤ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ? ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯕꯨ ꯀꯅꯥꯅ ꯄꯥꯝꯂꯨꯒꯅꯤ? ꯏꯃꯥ, ꯑꯩ ꯃꯗꯨ ꯊꯥꯖꯕ ꯉꯝꯗꯦ. ꯑꯩ ꯂꯩꯃꯒ ꯎꯅꯒꯅꯤ ꯏꯃꯥ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ. ꯏꯃꯥꯅ ꯍꯥꯏꯕ ꯊꯥꯖꯧꯅꯦ. ꯏꯃꯥ, ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ. ꯑꯩ ꯂꯩꯃꯕꯨ ꯎꯅꯒꯅꯤ ꯏꯃꯥ. ꯋꯥꯔꯧꯕ, ꯅꯨꯡꯁꯤꯕ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯤ ꯆꯥꯎꯔꯦꯜꯗꯣ ꯌꯥꯝ ꯐꯤꯡꯉꯤ. ꯈꯣꯡꯂꯩ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯇꯍꯥꯅ ꯆꯠꯈꯤ ꯆꯥꯎꯔꯦꯜꯗꯣ. ꯃꯤꯄꯥꯏꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯃꯆꯥꯕꯨ ꯇꯥꯟꯅꯅꯕ ꯍꯣꯠꯅꯩ. ꯃꯃꯥꯅ ꯈꯥꯝꯂꯤꯕꯗꯨ ꯇꯥꯗ ꯑꯁꯥꯎꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯃꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯆꯥꯎꯔꯦꯟꯗꯨ ꯊꯨꯡꯂꯔꯤ. ꯑꯀꯤꯕ ꯑꯃꯠꯇꯁꯨ ꯂꯩꯇ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯈꯠꯂꯤ. ꯂꯩꯃ! ꯃꯃꯥ ꯁꯈꯤꯗꯨ ꯊꯣꯛꯂꯤ. ꯑꯗꯨꯒ ꯍꯪꯂꯔꯤ. ꯀꯩꯗꯧꯔꯦ ꯆꯥꯎꯔꯦꯜ? ꯑꯩ ꯂꯩꯃꯒ ꯎꯅꯒꯦ ꯏꯃꯥ. ꯆꯥꯎꯔꯦꯜ, ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ. ꯏꯃꯥ, ꯑꯩꯕꯨ ꯂꯩꯃꯒ ꯑꯃꯨꯛꯇ ꯎꯅꯍꯜꯂꯨ. ꯆꯥꯎꯔꯦꯜ, ꯃꯗꯨꯝꯅ ꯑꯅꯝ ꯇꯥꯟꯒꯅꯨ. ꯑꯀꯨꯞꯄ ꯃꯔꯣꯜꯅꯦ ꯅꯃꯥꯗ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕ. ꯁꯈꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗ ꯆꯥꯎꯔꯦꯜꯗꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯃꯕꯨ ꯀꯧꯔꯤ. ꯂꯩꯃ, ꯅꯪ ꯊꯨꯅ ꯊꯣꯛꯂꯨ. ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯦ? ꯆꯥꯎꯔꯦꯜꯅ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯕꯁꯤꯗ ꯂꯩꯃꯒꯤ ꯃꯄꯥ ꯂꯨꯈꯣꯏꯁꯨ ꯊꯣꯛꯂꯛꯂꯤ. ꯈꯖꯤꯛ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯆꯥꯔꯣ ꯅꯪꯕꯣ? ꯕꯥꯕꯣ, ꯑꯩ ꯂꯩꯃꯒ ꯑꯃꯇ ꯎꯅꯖꯒꯦ. ꯆꯥꯎꯔꯦꯜ, ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ. ꯅꯍꯥꯛ ꯆꯠꯂꯨ ꯆꯥꯎꯔꯦꯜ. ꯑꯩ ꯂꯩꯃ ꯎꯅꯗꯅ ꯍꯜꯂꯨ. ꯃꯊꯃꯣꯏ ꯆꯥꯛꯂꯕ ꯆꯥꯎꯔꯦꯜꯅꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯈꯠꯂꯤ. ꯂꯩꯃ, ꯅꯪ ꯏꯃꯨꯡꯗ ꯂꯩ ꯍꯥꯏꯕ ꯈꯪ. ꯅꯪ ꯊꯨꯅ ꯊꯣꯛꯂꯣ ꯂꯩꯃ. ꯂꯩꯃꯅ ꯍꯣꯏꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯁꯤꯗ ꯆꯥꯎꯔꯦꯜꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯆꯠꯅꯕꯤ ꯋꯥꯡꯃ ꯂꯥꯜꯂꯛꯄꯁꯤꯗ ꯂꯨꯈꯣꯏꯅ ꯆꯥꯎꯔꯦꯜꯗ ꯈꯨꯠ ꯊꯥꯔꯛꯄꯅꯤ. ꯆꯥꯎꯔꯦꯜ ꯇꯨꯃꯤꯟꯅ ꯂꯩ. ꯑꯍꯜꯗ ꯈꯨꯠ ꯍꯜꯂꯨꯗꯦ. ꯁꯈꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯂꯤ. ꯑꯝꯇ ꯇꯣꯛꯄꯤꯌꯨꯁꯤ. ꯐꯖꯅꯅꯦ ꯍꯥꯏꯅꯔꯒ ꯌꯥꯕ ꯉꯥꯛꯇꯅꯤ. ꯃꯤꯒꯤ ꯃꯆꯥꯁꯤ ꯁꯣꯛꯄ ꯇꯥꯔꯤ. ꯂꯦꯞꯄꯤꯔꯣ ꯀꯩꯗꯧꯒꯦ? ꯇꯟꯖꯥ ꯆꯥꯅ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯤ. ꯃꯆꯥ ꯆꯥꯎꯔꯦꯜꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯗ ꯃꯦꯝꯆꯥꯗꯨ ꯃꯤꯄꯥꯏꯅ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤ ꯃꯇꯧꯅꯣ ꯅꯪꯅ ꯑꯣꯏꯔꯤꯁꯤꯕꯣ? ꯃꯦꯝꯆꯥꯅ ꯃꯆꯥꯕꯨ ꯍꯧꯒꯠꯂꯤ. ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯝꯕꯁꯤꯗ ꯃꯦꯝꯆꯥꯗꯨ ꯋꯥꯔꯧꯅ ꯁꯈꯤ ꯑꯃꯗꯤ ꯂꯨꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯤ. ꯁꯈꯤ, ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯏꯆꯥꯕꯨ ꯑꯁꯨꯝꯅ ꯇꯧꯕꯤꯕꯁꯤꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯋꯥꯔꯧꯗꯕ ꯉꯝꯗꯦ. ꯑꯩ ꯈꯔꯗꯤ ꯋꯥꯔꯧꯔꯤꯀꯣ. ꯃꯦꯝꯆꯥꯅ ꯌꯥꯝ ꯂꯥꯟꯅ ꯎꯈꯤꯕꯁꯤꯗ ꯁꯈꯤꯁꯨ ꯅꯨꯡꯉꯥꯏꯖꯗꯅ, ꯏꯆꯦ, ꯑꯩꯈꯣꯏ ꯃꯄꯥꯁꯤ ꯌꯥꯝ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯤ. ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯍꯧꯗꯗꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯤ. ꯁꯈꯤ, ꯅꯈꯣꯏꯗꯤ ꯁꯥꯎꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯅꯈꯣꯏꯅ ꯏꯆꯥ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯤꯡꯊꯤꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯥꯒꯠꯂꯝꯒꯗꯕꯅꯤ ꯁꯈꯤ. ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅꯅ ꯃꯦꯝꯆꯥꯗꯨ ꯃꯆꯥꯗ ꯃꯣꯟꯁꯤꯜꯂꯤ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯆꯠꯁꯤ. ꯃꯐꯝ ꯑꯁꯤꯗ ꯏꯃꯥ ꯏꯆꯥꯅꯦ ꯀꯨꯏꯅ ꯂꯩꯊꯔꯒꯨꯝꯁꯤ. ꯑꯍꯜ ꯃꯁꯦꯟꯅ ꯍꯥꯏꯅꯔꯤꯕꯗꯨ ꯆꯥꯎꯔꯦꯜꯗꯤ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ. ꯂꯩꯃ ꯈꯛꯇꯅꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯤꯕ. ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯅ ꯐꯨꯕꯤꯔꯗꯨ ꯐꯥꯎꯕꯗ ꯆꯥꯎꯔꯦꯜꯅ ꯂꯨꯈꯣꯏꯗ ꯍꯥꯏꯖꯩ ꯂꯩꯃꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯅ. ꯑꯗꯨꯕꯨ ꯂꯨꯈꯣꯏꯅ ꯌꯥꯈꯤꯗꯦ. ꯂꯨꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯍꯣꯡꯈꯤꯗꯦ. ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯆꯥꯎꯔꯦꯜꯕꯨ ꯂꯥꯏꯔꯕꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝ. ꯂꯩꯃꯕꯨ ꯎꯅꯒꯦ ꯐꯪꯂꯛꯇꯕ, ꯂꯩꯃꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕꯁꯤꯗ ꯆꯥꯎꯔꯦꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯁꯤꯗꯤ ꯂꯩꯃꯕꯨ ꯋꯥꯔꯧꯕ ꯐꯥꯎꯔꯝꯃꯤ. ꯏꯍꯤꯡ ꯍꯤꯡꯅ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ. ꯂꯩꯃꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯕꯤꯗ꯭ꯔꯕꯁꯨ
नुमित खुदिंग चौरेलदी उखादुदा फमदुना लेमबु ngaijaram khonja singnasu chaurelgi matawbu yengba ngamlamde makhoi yamna nungairamde lekai gi ahal nupi kharasu chaurelgi maramda asumna wari sane chaurel si yam nungaiteni asuk phakraba ngangsi pomamik mangida ko magi leima haiba nupido onthokna ngamkhrida ise moyi wari subu kamai torino haidi mayik sina khangdene luhongbagi matam lepna sinane challaga luhongba ngamui haiye leimanabu adumna hairamgadrene haidi kya thajadeda hoi mama mapanane hayanba wawirasu magi machindagi haibadi hairedana leimabu kaida laikhrgi ukidaba kuirine khangdi mara leirabanina ne loli oiramni karigino leimagi imungna chaurelbu pamjibasina karigi oini lukhrabi machani haida hantana yingliba oirini onthokpanida miyoibai khoigi wakhalonse chaurelsi phana phaba angang khudi amada lekhaik takhredana ichimim chado leiba mama khanglambaroido kappanane mathawoi mama masagi matausi ai yengba ngamdreda khara hek naknanane leiba oiradi nongma torsune chella hangbiru yaba madusune hek ngamdedo nongma kaithoklagane aikhoi puna hek chaluba haidu ho adumnane taurasi ngasai ayuk anganbadagi leirakpani haususu leiri chaureldo ukhaduda phamli angawbagmagumna leiribani tompokto tapna changlei chaurelgi nakanda phamlaga yamna ingna hangi ta chaurel nang chak charakpra tumbo na chele morakpra ude ukidaba yamna kuire mahakpu khunna se thaduktuna chakraba chele malai dabasi yamna nungaite aidi hei chawasu phanggeje aduga cha chaurel su adum kaptuna leire tumbo na chele madu thengnaradi ta chaurel nge hoi tamuko hoi ek thengna baga isoyana haiki adu ta chaurel nung churak paure nang chalamu tumbo punna chakrisi ima bu ta chaurel bu thi howi ai na chele malak pangai ki ai ngamu ngai roba chalasiba tumbo nung se kana churi chal na sado narani ta chaurel chatri bau ai su tum lei duni sida mawong mandana kanna hi thei nung sudo chaurel su choli tumpok su choli ani mapunna choli mama memcha su ukhadu da yosile angawba makumna leiriba machagi mataw asida memcha du yamna kappi nongmagi phibam su lusilakpasida memcha du laiman noirare chaurel gi mataw yengba ngamdabana lekai gi ahal sing laktuna chaurel bu nupi maga lohongna ba hairami adumna tawrabadi wakhal wana leiribasi khara makhaidi pharakpa yai haina ahal sing aduna takpirami masagi mataw yengba ngamdabana mama moina memsa su adumna tawragi haina khankre sagaina taigi ahal sing tanaduna masagi damak matik chabi mamu thiba horakle khunja singna su mating yamna tawbirami matik mayai leiba machani thibadi kuidri adubu phangbana hali chaurel gi magun ningthina khangbi nuza amana chaurel gi damak lepchagi haiduna thawna phana chongthorakli memsa do yamna harauze waphamasi macha chaurel da hodoklamli adubu chaurel na yakidi hoi mai amatta hairakidi adubu ninghanna balaitana numit khuding hairami lepa leitana taksili adubu chaurel na thausadi mamagi wadu thawina taramdi pendaba kayana yomsilaktuna thamoi laiman oirabi memsado laioi khraba mapuribagi kahara changduna asumna ting tharami makhoi mapa leram labadi ichana ibu thawoidriba ai wa tadriba se tawram loiko hausikti mapung pharabanina mama hai gi wa ta kidre pokchebi mama hai bu thosarbi tre ai bu kayam koina sumni hingduna leikigani asuk waba punsi se ai sangni hingba pamsitre ai bu na hakina tung irak laki ai bu lak lagi ni mapa mama na wazaba mama na kapsaba chaurel su loina tai mahak loina khangi adubu leima bu kawba ngamdabana
ꯃꯍꯥꯛ ꯈꯪꯁꯤꯟꯅꯗ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯜꯒꯤ ꯋꯥꯈꯜ ꯍꯣꯡꯂꯒꯦ ꯈꯜꯂꯛꯂꯤ꯫ ꯂꯩ ꯃꯃꯥꯅ ꯃꯤꯔꯥꯏꯔꯕꯁꯨ ꯃꯃꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯃꯍꯥꯛ ꯍꯤꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤ꯫ ꯂꯨꯍꯣꯡꯕ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯆꯤꯟꯗꯒꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯜ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯎꯔꯦꯜꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯤ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯃꯈꯣꯏꯅꯤ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪ ꯂꯥꯏꯁꯨ ꯀꯟꯅ ꯍꯔꯥꯎꯔꯤ꯫ ꯂꯥꯡꯂꯦꯟꯅ ꯂꯥꯏ ꯈꯨꯔꯝꯒꯦ ꯍꯥꯏꯗꯅ ꯃꯄꯥꯝ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯥꯏꯕꯨꯡ ꯀꯥꯅꯕ ꯍꯩꯔꯥ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣ ꯂꯥꯏꯕꯨꯡꯗ ꯆꯠꯃꯤꯟꯅꯔꯨꯁꯤ, ꯏꯊꯟꯇ ꯆꯠꯄ ꯇꯜꯂꯦꯕ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯂꯥꯏꯕꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯂꯨꯒꯦ ꯍꯥꯏꯗꯅ ꯂꯥꯡꯂꯦꯟꯗꯤ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯗꯤ ꯃꯆꯤ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯋꯥꯔ ꯃꯥꯜꯂꯤ꯫ ꯃꯆꯤ ꯈꯖꯤꯛ ꯂꯦꯡꯒꯦ ꯍꯥꯏꯗꯅ ꯃꯁꯥꯗꯨ ꯈꯔ ꯍꯥꯏꯗꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯃꯥꯏꯕꯤ ꯑꯃꯗ ꯋꯥꯏꯁꯤꯜꯂꯨꯔꯦ꯫ ꯆꯥꯎꯔꯦꯜꯗ ꯇꯥꯅ ꯍꯥꯏꯖꯔꯦ, ꯎꯖꯍꯧꯗ꯭ꯔꯦ ꯏꯃꯥ꯫ ꯆꯥꯎꯔꯦꯜꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯥꯔꯒ ꯏꯃꯥ ꯃꯤꯡꯊꯣꯟ ꯐꯪꯂꯕꯤ ꯁꯅꯥꯂꯩꯃ ꯃꯍꯥꯛꯁꯨ ꯌꯥꯝ ꯊꯨꯅ ꯆꯥꯎꯔꯦꯜꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯊꯥꯖꯗꯕ ꯃꯇꯧꯅꯤ, ꯑꯉꯛꯄ ꯃꯤꯀꯨꯞꯅꯤ꯫ ꯆꯥꯎꯔꯦꯜꯗꯤ ꯃꯃꯤꯠ ꯀꯨꯞꯈꯤꯗ꯭ꯔꯦ꯫ ꯊꯦꯡꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅ ꯂꯩꯗꯨꯅ ꯆꯦꯜꯂꯨꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯂꯩ ꯃꯗꯨ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩ꯫ ꯀꯧꯖꯔꯛꯏ ꯆꯥꯎꯔꯦꯜꯅ ꯌꯥꯝ ꯅꯨꯡꯁꯤꯅ, ꯂꯩꯃ꯫ ꯏꯃꯥ ꯀꯧꯕꯅ ꯍꯦꯟꯅ ꯄꯛꯆꯗꯕ꯭ꯔꯥ? ꯂꯩꯃ, ꯅꯪꯅ ꯑꯣꯏꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯩꯃꯗꯨ ꯏꯔꯥ ꯆꯦꯜꯂꯤ, ꯀꯞꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯜꯂꯤ꯫ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ꯫ ꯂꯩꯃ, ꯅꯍꯥꯛ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯥ? ꯅꯨꯡꯉꯥꯏꯔꯤ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯅꯪꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤ ꯂꯩꯃ꯫ ꯅꯍꯥꯛꯇꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯈꯤꯕꯁꯨ ꯆꯍꯤ ꯐꯥꯔꯝꯂꯅꯤ ꯈꯜꯂꯤ꯫ ꯂꯩꯃ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯕꯤ ꯅꯈꯣꯏꯒꯤ ꯍꯔꯥꯎꯕꯗ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯩꯃ, ꯅꯪ ꯋꯥꯈꯜ ꯌꯥꯝ ꯊꯤꯟꯃꯜꯂꯤ꯫ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯀꯟꯃꯜꯂꯤ ꯂꯩꯃ꯫ ꯅꯪꯕꯨ ꯎꯗꯅꯕ ꯑꯩꯅ ꯂꯣꯠꯈꯤ꯫ ꯅꯪꯕꯨ ꯎꯗꯅꯕ ꯑꯩꯅ ꯈꯨꯟ ꯊꯥꯗꯣꯛꯈꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯀꯞꯈꯤ꯫ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯒꯦ ꯈꯜꯂꯨꯏ, ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯀꯔꯝꯅꯗꯤ ꯉꯝꯂꯨꯅꯤ? ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯗꯕ ꯃꯇꯤꯛꯂ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯂꯩꯃ, ꯅꯪꯅ ꯂꯣꯠꯈꯤꯕꯗ ꯑꯩꯗꯤ ꯋꯥꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯑꯩꯁꯨ ꯈꯪ, ꯅꯍꯥꯛ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯑꯩꯅ ꯋꯥꯔꯤꯕ ꯑꯁꯤꯗꯒꯤ ꯇꯥꯗꯅ ꯅꯍꯥꯛꯁꯨ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯑꯋꯥꯕꯁꯦ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯍꯧꯔꯤ꯫ ꯂꯩꯃ, ꯑꯩ ꯅꯪꯉꯣꯟꯗ ꯅꯪ ꯂꯨꯍꯣꯡꯗꯧꯔꯦ ꯇꯥꯕꯗ ꯑꯩꯅ ꯀꯔꯤ ꯈꯟꯈꯤ ꯈꯪꯕ꯭ꯔꯥ? ꯂꯩꯃ ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯒꯅꯨ꯫ ꯐꯔꯦ, ꯑꯩ ꯃꯈꯥ ꯇꯥꯔꯔꯣꯏ꯫ ꯁꯦꯡꯂꯕ ꯂꯥꯏꯐꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕ ꯍꯧꯅꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯃꯤꯡꯊꯣꯟ ꯍꯣꯡꯂꯕꯅꯤ꯫ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯔꯣ꯫ ꯂꯩꯃ, ꯇꯧꯍꯩꯗꯦ, ꯑꯗꯨꯝꯅ ꯀꯧꯒꯅꯨ꯫ ꯆꯥꯎꯔꯦꯜ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯤꯠꯀꯤ ꯄꯤꯁꯨ ꯁꯤꯟꯊꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯂꯩꯃꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯀꯧꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯏꯃꯥ, ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯌꯥꯏꯐꯕꯇ ꯑꯣꯏꯌꯨ꯫ ꯏꯃꯥꯅ ꯊꯧꯖꯥꯜ ꯄꯤꯔꯕꯅꯤ꯫ ꯁꯣꯏꯗꯅ ꯐꯪꯖꯕ ꯑꯣꯏꯒꯦ ꯏꯃꯥꯒꯤ ꯊꯧꯖꯥꯜ꯫ ꯑꯥꯊ꯭ꯔ ꯂꯤꯁꯤꯡꯅ ꯌꯣꯝꯁꯤꯟꯕ ꯃꯔꯧ ꯄꯔꯦꯡ ꯆꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯁꯅꯥꯂꯩꯃ ꯃꯍꯥꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯂꯩꯃꯗꯣ ꯂꯥꯏꯕꯨꯡ ꯃꯌꯥꯏꯗ꯫ ꯏꯃꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧ ꯅꯤꯡꯉꯝꯗ ꯃꯇꯧ ꯎꯠꯇꯨꯅ ꯂꯩꯍꯧꯔꯤ ꯆꯥꯎꯔꯦꯜꯁꯨ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ꯫ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯣ꯫